Kanglai News ki ayuki pawring biriba PUNABA puma ilangbamna ikongno ng kurinjari. Indiana Manipur miyamda Yengliba Mityeng asi loilam laibak amagi loiselba miyamda yengadaba Mityengni MMDWO. India Leingakna Manipur gi miyamda Yengliba Mityeng asidi loilam laibak amagi loiselba miyamda yengadaba Mityeng aduni haina Manipur Maitai Pangal Welfare Association ki President MS Chesano Fodokre ngasi nung tilub asigi office da paumisinga unaba amada MS Chesano hai Sahi ani farak kadawraba Manipur gi irang ngasi fawba India government na warwisin ama puraknaba honabagi mamitadaba asina takpadi lamdam asigi miyam social fencing ama kaduna miyangi tunglamchat manghanaba honabani loidabagi maram laite miyangi marakta amaga changdananaba chambal khajinduna Manipur miyamgi tunglamchat mention ba ngamlaroidaba saitheng kiya pinaba honari India Leingakna state sigi miyambu India masa ama oina Laurabadi Manipur gi rang asi nahana loisin ba yarabani adubu India Leingakna Manipur gi miyamda Yengliba Mityeng asidi loilam laibak amada loijalba miyamda yengadawa Mityeng aduni thengkhang kayarakta Manipur gi apunba saktam tugainaba safu kaya piduna lakli ngasi sumisi mina bom top amadi nongmai yauna landaduna Manipur muthanaba hotnari irang asida miyoi kaya gi punchi loikhre lantum put on kre miyoi kaya amana relief camp da sangjapam lauduna leidi PUNABA asi una India Leingakna irang asi loisinaba honabagi mamitadi haiki Indor Myanmar ngamkhaida achawa tunnel ama thengnarapase nungningaini folks India amasung Myanmar anigi ngangkai paringgi saruk ama oina Midoranga tainaba ngangkai paringda drug lalonba singna sidinaba truck chatpa yaba achawa tunnel sidinaduna awang nongpok state singda supply tawbagi wafam ama lakpasi nungningai oi haina Federations of Civil Society Organization Manipur cherol amana hairi cherol sina hai tha sigi taramapanda Assam Rifles amadi Assam Police na Assam gi Kasar district da yamlaba psychotropic drugs sing amadi tongan ba drug makal sing pagati maduda chenaba miyoi sing wahang pong chathabada haidorakpagi matung ina India amasung Myanmar anigi ngangkai paringgi saruk ama oina Mizoram ga tainaba ngangkai da drug smuggler sing na sidinaba truck chatpa yaba anel sidinaduna awang nongpo state sing da supply tawi haibagi wafam asi lakpani India amasung Myanmar anigi ngangkai paring da security force sing na kurak hangdana deploy tawriba ngangkai paring asida drug karbar tawbada sidinaba achawa tunnel ama lairambasi angakpa hoi masi India gi internal security da singnaba amani masida India Leingakna thijinduna chenaba kudingmak logi sapsaba sairakpigadabni hairi nongmai kastilamagi thawong yaningde tha chigi kulhumdoidagi numidang pung 3:45 rom tarakwa aduwaida Manipur Police ki SP Alwas MD Babul Kalam gi second gate ta sakangdaba singna nongmai round kya kapchilambagi thawong asi Dilong United Club na akan bamongda yaningda phongdoragli Manipur Home Department gi police officer amada atamnana kihan khanganba man bamongda satharamba thawong asida hakthengna January miyoi khudingmak athubada thidokuna fagadabani loinana kanana karigadamak chatharibano asigumba thawdok wafam kaya asina lamdam asida leiriba chamdaraba miyam tangdu leitadaba fibam amada leinari maram aduna lilongda unauthorized oiba mawongda kulai pairaga changlakpada athingba thamle matung darakpada asigumba thawdok asi thoklabadi Home Department na thawdang pugadabani haina LUC gi cherol asina hairi Arambai Tengol gi Lusing Purel Korangan Makumanagi Adekra Lokosage European Power Sengi Matengna Migi Lebak Putugaiduna Zimbabwe The Rhodesian Senduna Fana Kuina Honarabasu Maithiri Baduni Matam Lakani Masi Ekogi Pongnafam Iraibangni Noigi Disumna Dagilamni Indian Home Minister na Manipur gi watok po sumnagi ethnic conflicts ni hairaga laithokpa yaroi kokomi Manipur da hojik thokliba watok asibu Union Home Minister Amit Shah amasung mahagi team Kiren Jidijuna chumnagi ethnic conflicts amani hairaga tumina laithokpa yaroi isu asi narco terrorism amasung geopolitical ani asiga sagonaba isu amani haina coordinating committee on Manipur integrity na hairi kokomi na thadorokpa cherol amada matagi wafam asi phongdoraktuna isu asi hena losilakuna control tawba ngamagi wangmada leitringai atuba matamda India government na puksel chengna akan bathabak lokhatuna loisina honagadabani masina trabadi Manipur da kaidongnungda nena taba pibam amada leiba ngamdabadagi loinana malengi miyam mamangda India gi mixed puthi gani hairi amaromda pauches chingna report tawriba Myanmar India border da leinungda aranba tunnel hutuna hairiba lambi asida drug smuggler singi thabak sing chathari hairiba asi kokomina taraina laude machileba asigi national security gi achoba singna ba amani maruoina awang nongbok lamdangi oina hena kudongdaningai oiba wafamni asigumba thawrang asida external amadi internal force yawramgani haina yelhomi miyamna matam kiyagi mamandagi chinaduna lakpa wafamni hairi enforce na kulai kya fagat pangangkre Haikhre Police Station gi manung chanba
Thongjau Mamang Chinggi akoibada combined force na chathakiba thihomagi thabakta yamlaba khusukulai sing fagatpa ngamkhre. Press na fangba pauda Kaching Police ki Additional SP gi Mityeng Makhada Kaching Police Commando Unit Kong Police Station gi personnel sing BSF amadi 47 suba Assam Rifles ki apunba kangbu amana ngasi ayu Thongjau Mamang Chinggi koibada thiba humbagi thabak sing chathaki thi humbagi thabak chathaba aduda khulai kya fagatpa ngamki fagalaba polam sing adu Waikong Police Station sinabaga case ama lakhatkre hairi